Onthokpa Macha Khupok Taru. Number 1. Mabokna Mashu Pokkhre. Sigi Jaslin Dalenbak Haribun Pisna 2008 ta miru lakpa matamda ma masana su khangzaki madudi aina poktu isasi masi aigi ichadi uiraroi ko haina masana su khangzaki maramdi mana thamapan mabuk kangaga poktuisi masi magi machanate masuni oiduisi tabda adum ngakpa soidana phawirungani ho adu ngakpadunani magi saboksi Guinness World Record su chankhriba warisi sumai tobune Jaslina chahi yankai taruk suruk padwaida magi sigi masanu pisi historic tami haidi magi angang khau lokthoki masna maram oiraga mamit macha udraba sigi masanu pisna migi macha ma yoknaba thoranga khi adubu matangsta Jaslina masanu pida sumna haiki ibema nang angang do ai pokpirage ai sarget oibirage haidi mai macanu pigi marunga mayani pagi phambigana punsilaga semakpa mitamba horaba angang nawa matum embryo adu IVF ki matingna magi angang khauda hapsiltuna pukman kangbidori bani angang khau puthokpi dori bani Jaslin hanurabi man mirun doisi khudong tiningai oi masana su khangjabana magi angang khau mapangal kankanaba hormone therapy kasu chathaki adubu mausa oidaba mong oiragasu Jaslin masunpi ohum pokhi hoi angang singsi tha sudana budi loipui aduga angang ahumak pokpada kg amaga gram samrigi makhadasu loina pokhi adubu masu ahumak yam thuna masa paglaki amadi Jaslin su asoi ngam amada yawkhide masanupi amadi mayani pana Jaslin bu yam thagat ki amadi madi world record su chalhore dana number 2 puksung kangdana macha poglakpa. Hello friends, ngasidi PSC amadi Syria A ki official partner oiba 1xbet kobo stagedom the cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone left off amadi sale gi manamathum kia PVF asigi matangda haijarumge samsamna kanana thoini haiba guest tawraka sale amadi makhal mathil manasing thoyu haibani register tawbuda sigi promo code asina biraga adungi ahan deposit rupees 66000 faw phangbi yabagi khudong chaba piri adumna thuruk thuruk sale adasu Paytm bank crypto amadi PayPal Dagi irai line of Tokusu Yahalli must the 24/7 customer support su thamli interest levising pin comment dagi link pangbigani natraga Google the 1xbet haina thiraga yam line register to busu miyagani promo code seasonable ko bigano yam nungai na yingbiu nungai na thoibiu number 2 puksung kangdana macha poglakpa matamdu 2016 ni Sigi Charlotte Thompson haribinu PC chahi taramapan lishabisi mabuk aroibi yekpi thinbi nabi tawi haiduna hingda hospital da pukhlaki Charlotte na phongturpada madi magi appendix tu kaida boy pokhaida boy phauki hairi adubu madu karino doctor na chap chabi yengu matamdadi ihe ibem nang mironba thamapan phare hoju angang pukta yararoi haina hairakhi Wasi tabada Charlotte ku matom sungakpa soidana phobirungani maramdi miron bagi phai chawbu khudam pukkangdana mataw kramna angang mirolam libano haibasni medical term da masiboi khina cryptic or stealth pregnancy haina khangnai mausana miron binu pi amagi arumbasi kg 10 dagi 16 phau hengatli adubu Charlotte kisidi thamapan state supnagi kg amaga gram chom tamak hengatki aduna mana hana salam zanama pirol sing chartaba haiba mata laikide miron be ati khudam chokthab gumba torogasu mana khanki madu mana party toina chatman bagi tawrini haina subsilaga mama sana mirole haibasi sukhang khangjakide haibani aduna hojik lakturi ba wahangdi pukkang dragadi madaw kramna angang du gadaida yawra leiri jatno haibasni doctor na phungdur pamatungina angang du ribs haidi saru pulang makhada laikibana puklomda Inthokam turuktabani hairi Mato asumna Charlotte masana mirole haiba sungkang khangjada mabuk sungkang kangamdana machanupi ama pokhi number 3 imamcha Sigi Stacy Herald haribnu pisna macha pokhi bada Dr. Singh pura angakpo oinaki maramdi mana mirun basi yam sathina khudong thiningai oigani haina doctor khudingna haikibani Maramdi Stacy fit aniga inchi marikak wangbi tik nembi nupini
Masi osteogenesis imperfecta hariba sarusang chawba helanda sungzilhan dei hakchang kya chingsu chawba helanda badugumba papu dagi thangtharakpa genetic disorder sin naba misakni maramsna magi pelbisu aduki matik pi maramsna angang mirul halagadi angang duna sumsum choklak matamda mai hakchang kayat kya angang sina namthiraktuna sokhalakani aduna mana miron masi yam khudong thiningai oini haina doctor singna haiki hairi adu stage in sirasu yari matagum doctor get advice ki mayokta amuktagnati ahum lak miron duna thangna macha ahum pokhi mai pakna masne ngasi fok doctor kya amadi adum chamam na halli adugo magum bitik nemi kya amadadi asagi mai chukhat piramli. Number 4 Viragi Faibok Yam tangba miron ba makhal amalai madudi sigi kesi Prithvi pumbagi wina sumnagi case tara maridagi hena sigi kesi thoktri ngasi foxda masi boy khuna superfetation haina khangnei masi kamai tawgida angang ama miron khram matungda khara leraga atopa angang amaga sumuk miron silapagi dumba top miron mong amani ikui drivida sigi Rebecca Robert Sarvin pisna sigi monks the Faibok ama pokhi Faibok si mirolukpada amana amadagi mit kun mathuini hanki hairi. Number 5 Octomom 2009 da sigi Nadia Suleiman Gowin Pisna amukta punna macha nipan pooga macha khwai yam pukpagi hana len barakat adu mana thugai khi pokpa han chayul fawda ngang sing si amata siraktabadagi doctor sing phaw angak po ina khi Nadia na angang sing si in vitro fertilization sambida IVF tawraga pokhibani haidi doctor na mangundagi marum khar lauthoga madu laboratory da puslaga nupagi sperm nupagi phambi maruga mu thingna handoini medical term da fertilization to handoini fertilization asigi faloina thuriba mitamba horba nawa matu masiboi khoina embryo haina khangnai sigi embryo si mama oidorbi dugi angang khawda mu hapsulaga miron bagi makha taba tangkak sing aduda lakhan doribani nupigi marum puthopam kayat ovary dagi amukta da thaduriba marum si supnagi amamam tani adubu IVF toroga angang pokpastadi mai pak gi jang wangkhat hanabani haiduna ngasagi embryo du angang khawda hapsulakpasi masi amukta masing amadagidi hen hapchinbasi masi tongnai masna maram oiragani IVF tobasi manadaba tokhaiba marum amadagi oirakpa Faibok ahumpo pokkaliba Nadia na IVF toroga amukta punna macha nipan pokhribasi 2009 dani mana hana yengakpa doctor singnadi ibema nang chahi su yame aduna embryo si tarukta gina transfer toruisiko haina hairakhiblai hairi adubu magi IVF treatment chathakiba doctor adunadi mai khangjabi kari leibaino di khangde punne embryo tarani thoi transfer tosin kibani hairi embryo tarani thoi stagi nipan fetus oina chawkhalakpa matamdadi mai mabuktu ubuda ubasing akiba phaunakhi puta tangai fraktabdagi emergency da C-section haidi operation toraga ngang nipan asi pokhibani pokpada angang sing asi lumpham thokpa rumba yona amata pokhidragasu chiri yangang lagaloina pokragasu ngasidi debit the odds tik launa loina hingli